ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯑꯩꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯕꯩ ꯃꯔꯝ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯟꯖꯨ ꯁꯥꯒꯄꯝꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯒꯦꯅ ꯇꯧꯔꯤꯌꯦꯕꯀꯣ ꯃꯊꯦꯜꯁꯤꯡꯒꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯏꯃꯥ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯤꯁ ꯄꯤꯖꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯣꯏꯃꯤꯟꯅꯔꯁꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯦ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯕꯩ ꯃꯔꯝꯗꯨꯁꯨ ꯀꯩꯒꯤꯅꯣ ꯁꯨꯝ ꯆꯥꯅ ꯁꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯃꯊꯦꯜ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯆꯥꯕ ꯉꯝꯒꯗꯕ ꯈꯔꯇꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯁꯦ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯗꯩ ꯈꯥꯃꯦꯟ ꯕꯖꯥꯔ ꯁꯤꯡꯖꯨ ꯑꯗꯩꯗꯤ ꯆꯝꯐꯨꯠ ꯏꯔꯣꯝꯕ ꯑꯁꯤꯇꯅꯤ ꯑꯩꯈꯣꯏ ꯅꯣꯏ ꯏꯕꯥꯅꯤꯅ ꯇꯧꯃꯤꯟꯅꯗꯣꯏꯁꯦ ꯃꯌꯥꯝ ꯑꯇꯩ ꯃꯊꯦꯜꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯅ ꯑꯍꯥꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯏꯔꯛꯄꯗꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯍꯥꯝꯕ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯆꯥꯕꯗꯣ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯈꯨꯠꯁꯨ ꯍꯥꯝꯃꯦ ꯅꯨꯗꯤ ꯑꯩꯈꯣꯏꯕꯅꯤ ꯍꯥꯝꯃꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯅꯪꯗꯤ ꯀꯩꯝ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯟꯅ ꯆꯥꯗꯣꯔꯤꯅ ꯏꯔꯣꯝꯕ ꯍꯥꯟꯅ ꯑꯩꯁꯨ ꯆꯥꯔꯒꯦ ꯏꯔꯣꯝꯕꯒ ꯉꯥ ꯊꯣꯡꯕ ꯀꯩꯅꯣ ꯂꯧꯁꯔꯒ ꯆꯥꯔꯒꯦ ꯉꯥ ꯇꯥꯎꯔ ꯊꯣꯡꯕꯗꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯃꯌꯥꯝ ꯉꯥ ꯑꯇꯣꯏꯕ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝꯗꯤ ꯆꯥꯛꯈꯣꯝꯗꯤ ꯆꯥꯎꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯍꯥꯝ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯃꯊꯪꯗ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯆꯥꯎꯕꯅꯕꯨꯗꯤ ꯍꯣꯠꯅꯔꯛꯀꯦ ꯍꯥꯎꯕ꯭ꯔ ꯍꯥꯎꯏ ꯅꯪꯗꯤ ꯍꯥꯎꯏ ꯃꯌꯥꯝꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯅ ꯆꯠꯅꯔꯝꯒꯅꯤꯀꯣ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯆꯥꯛ ꯆꯥꯅ ꯉꯥꯡꯗꯣꯏꯁꯦ ꯋꯥꯁꯦ ꯀꯌꯥꯗꯤ ꯍꯩꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯨꯛꯕꯥꯡꯁꯦ ꯇꯧꯗꯕꯅꯤꯅꯀꯣ ꯆꯥꯛꯆꯥ ꯉꯥꯡꯕꯁꯦ ꯈꯔ ꯍꯩꯕ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯞꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯛꯇꯣꯏꯁꯦ ꯐꯖ ꯍꯥꯎꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛꯀ ꯆꯥꯃꯤꯟꯅꯔꯒ ꯅꯣꯛꯈꯦꯗꯅ ꯑꯩꯈꯣꯏ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯀꯨꯝꯁꯤꯗꯤ ꯆꯠꯇ꯭ꯔꯃꯤꯅ ꯐꯪꯗꯔꯦ ꯃꯌꯥꯝ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯄꯨꯜꯂꯔꯣꯏꯗꯕ ꯀꯨꯝꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯃꯄꯥꯟꯗ ꯏꯇꯩꯒ ꯇꯣꯟꯅ ꯃꯄꯥꯟꯗ ꯂꯩꯌꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯥꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯐꯥꯗꯕꯒꯤ ꯑꯗꯨꯅ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯇꯣꯝꯇ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯇꯕꯅꯤ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦ ꯑꯩꯅ ꯆꯠꯇ꯭ꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯆꯠꯇꯕꯅꯤ
ꯃꯌꯥꯝ ꯑꯩ ꯃꯨꯡꯕꯥꯡꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯈꯪꯕꯤꯀꯣ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯈꯔ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯗꯦ ꯆꯥꯛꯈꯣꯝ ꯆꯥꯎꯅꯕꯗꯤ ꯐꯅ ꯍꯣꯠꯅꯕꯅꯤ ꯉꯝꯗꯦꯕꯣ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯉꯥ ꯑꯇꯣꯏꯕꯅꯤꯅ ꯃꯔꯨ ꯌꯥꯝ ꯆꯥꯎꯋꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯎꯔꯦ ꯀꯩꯅ ꯌꯥꯎꯔꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯥꯎꯔꯦ ꯑꯩ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤꯅ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯄꯥꯝꯃꯅꯤ ꯑꯗꯨꯅꯅꯦ ꯃꯥ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯁꯤꯡꯖꯨꯁꯦ ꯑꯗꯨꯁꯨ ꯃꯥꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯄꯥꯝꯕꯁꯦ ꯁꯤꯡꯖꯨ ꯑꯣꯏꯗꯤ ꯆꯥꯛꯆꯥꯗꯁꯨ ꯆꯥꯅꯤ ꯍꯥꯏꯕ ꯐꯤꯕꯝꯗꯨꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯁꯤꯡꯖꯨꯅ ꯄꯨꯛ ꯊꯜꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯂꯣꯏ ꯉꯝꯒꯅꯤ ꯃꯌꯥꯝ ꯏꯃꯥꯏ ꯄꯦꯝꯃ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯃꯅꯝ ꯅꯨꯡꯁꯤꯕꯤꯒ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯇꯧꯕꯅꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯥꯏꯔꯛꯄꯗ ꯃꯅꯝ ꯅꯨꯡꯁꯤꯔ ꯍꯥꯎꯈ꯭ꯔꯦ ꯎꯗ꯭ꯔꯥ ꯍꯔꯤꯕꯣꯞ ꯁꯦꯝ ꯁꯥꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯥꯃꯦꯟꯁꯦ ꯏꯪꯉꯤ ꯅꯠꯇ꯭ꯔꯥ ꯁꯥꯔꯝꯃꯗꯤ ꯍꯦꯟꯅ ꯍꯥꯎꯗꯧꯕ
ꯍꯥꯎꯔꯦ ꯃꯥ ꯏꯆꯥ ꯁꯨꯃꯥꯏꯅ ꯄꯨꯟ ꯆꯥꯗꯣꯏꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯃꯍꯥꯎ ꯑꯃ ꯇꯣꯡꯉꯥꯜꯂꯦ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯂꯩ ꯃꯨꯁꯤ Đây điều mà đúng. ꯃꯥ ꯆꯝꯐꯨꯠꯁꯦ ꯉꯁꯥꯏ ꯆꯥꯔꯝꯒꯗꯕꯅꯤ ꯍꯥꯎꯔꯕ ꯆꯝꯐꯨꯠꯅ ꯂꯣꯏꯁꯜꯂꯦ Mới làm rồi. ꯆꯥꯕ ꯂꯣꯏꯔꯦ ꯏꯔꯣꯝꯕ ꯈꯤꯇꯪꯗꯤ ꯂꯦꯝꯃꯦ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯈꯔ ꯆꯥꯔ ꯂꯩꯔꯦ ꯏꯟꯖꯥꯡ ꯈꯔ ꯂꯦꯝꯃꯦ ꯑꯩꯈꯣꯏ ꯅꯣꯏꯒꯤꯗꯤ ꯑꯆꯝꯕꯁꯦ ꯃꯥ ꯆꯥꯗ꯭ꯔꯦ ꯃꯔꯨꯒꯁꯦ ꯃꯃꯥꯅ ꯃꯥꯗꯤ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕ ꯆꯥꯕꯅꯤꯅ ꯃꯌꯥꯝ ꯈꯔ ꯅꯔꯚꯁꯇꯤ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯤꯌꯨꯀꯣ ꯐꯥꯔꯁ ꯇꯥꯏꯝꯅꯤꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕꯀꯣ ꯅꯪꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣ Mày mà mai channel nungsiuduna like, share, subscribe tawiramu ma'am. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ Bye.